खुरुमजरी ISTV की पाव मियंग ताबिरी बापुन मकपु तारामना ओक्सरी हजी फाबगी मरुइबा पाउदा मियाम की लमजिंग मेरा ओइखरबा सापम रॉबिन हुड की लाना थरम ngasi tongan ba jati kanglup kaya gi mioi singyauna ima konthongan bi sanglenda pangthokle Pau Sandong Pizari Manipur Inner Line Permit System Chana Hangadabani Haina Joint Committee on Inner Line Permit System Manipur Miyam Goloinana Sangsilapa Kongsang da Satkiva July Getang Nipan da Manipur Police ki Makuta Laikidrava Anand Singh Higher Secondary Academy ki Mahiroi Lari Mamleka Idigi Sapam Robin Hood ki Lana Thoram Ngasi Tongan ba Zati Kanglup Kaya Mioi Singh Yauduna Kanglup Singh Adugi Lining Laison Galwinana DM College Campus the Laiba Ima Kontongan Digi Sanglenda Pangtokle Ayuk ki pung apan makhaidagi haukiba thoram masida pena saisak maitai laison Hindu laison kabui laison Christian laison amadi maitai pangal gi laison sing pangthokna thoram masi sathari amaromda khura lari angmam lekai de laiba mahaki mayumdasu laikhidrabagi mafam miyam ikai khumnabu utpaga loinana sanabigi thoram sing pangthokhi imung manunggi miyoi sing yauna maheroi amadi miyamna laikhidraba Robin Hood ki photo da laisu katun ikai khumnaba utkhi ngasi ki thoram masibu miyamna yawba lakpada khudong sana bagi dama sililang liba singe maikadigi gari kaya sinduna thamle amaromda ngasi ki Robin Hood ki lana thoram masida aswai angam thoktana ba amati pamdaba thodok thoktana ba police ki maikadigi section tharam kaya lokhatle pawgi malatana break amatang lominasi Aikoi Congress ID ki toklaga takdo da yaujare loinana thamai banda takdo na puthok chaba mirep Sri Kumukcham Joy Kisan da mapung phana sagochare phongdok chariba sing L Silalaima L Gokulchan L Angobi Devi L Adamcha L Ranjana Devi L Dhanapati Devi thamai ban polem laikai L Gitalaima thamai ban Lorunpur laikai Mayangambam Urmila Devi thamai ban Hijam Dewan laikai amadi K Thabema Devi Nagamapal Tangjabilera Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf shira fijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf siraf amadi lifsaf capsule naraga laing babudi narjingai da saksul hobana henafai Sri Kumukcham Joy Kisan bu sogot patok chare Thangmaiban Kendra gi MLA Local Area Development Fund miyam da sinagani haina wasak khraga masana haidokiba wangang tabadagi ex MLA bu sogot patok chare lonana lisang sit na miyam gi ihul khangna rajniti tawjari ba Sri Jotin Waikhum bu sogot chare phongdok chari ba Singh NG Bina Devi and Gomti Devi Thokchom Tony Singh S Tiku Singh Maislam Amba Salam Aviram Singh Irungbam Ningol Purnima si Thokchom Ongbi Thoi Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tetu mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna ingjagan ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Combined tutorials for CBSE, the largest CBSE tutorial center in Manipur. Admission open for second session. Class 11 and 12 CBSE 5 months foundation course. Special arrangement for Class 12 private candidates only. Class started on 7th September. Class 9 and 10 CBSE SC2 3 months course. Class starting from 5th October. Van service hostel available for boys and girls. For details, contact Combined Tutorial Office, Sagodan Morang Nermachin Bus Parking Imphal. Imphal is where Samsung Bishnupur District Wina laptop on the LCD TV loan lobi kudong chao bijari laptop on the LCD TV pambi music na apikwa interest ta amadi atubumutam da lobi yagani pambi music na unabiu Imphal Finance Cooperative Trap and Credit Society Limited Head Office Moirangkhom Loklaubung Branch Office Pauna International Market Bishnupur Bazaar Bishnupur I'm ready. Hello, Ro. Editor ka late. Some say hujik pudi perfectly straight ado kankhar kandadi freezy. Relax, perfectly straight. Aina semi anoba sunsil perfectly straight with straight lock technology maramdi. Some kankraba matung dasu align straight oina laina bagidama. Wow, hujik su straight oirina. Straight and gorgeous. Sunsilk perfect straight lock top you, rock top you.
thought amagumna aigi vision aigi focus mayek se bata maramdi success is about winning. Break ki matungda taramna oksari Tongzu Kendra gi manungda leiriba club sing sakot hananaba ahian ba senfam thada duna thabak paikhalagani haina Tongzu Kendra gi hanagi MLA TS Beswazin ngasi kongba khatri laikai da leiba Youth Guidance Club sangabi tharamda haikre tharamadu da club asige president and Inausa Singh Usekon Nongpo Gram Pansai ki Pradhan Tamfasana Devi yauna miyoy kyana sarup yakhi Beswazin makha taraduna ngasigi afaba samas ama wehenna bohona bada club singi sarba thodang lai haikhi Kuningasi kalab ama sare harba matungda ekoina pandam ama thamli kalab sida ekoina tuan ba makhilgi horakliba naharun jingsigi kari ekoina activities tor kanda kari makoida encouragement pirakanda ekoina afaba society de am fruitful hoiba society gi khangada ba amadi society da koi hore ba jingsigi da makta ekoina chawkhat thorang da hong ba haiba sidar ka lebini na nong magi si purukna bagi ramdam da pandam ama galorena koi halaman jing khanare harga matam gi activities tawji in terms of the education in terms of sports in terms of the cultural activities tawna bagi pandam da ekoina club china phajana fully activities tor ko matam da ai na kai gumba mathangi election da laiba phaba tholagadi 5 lakhs to 10 lakh che club amada thada gani haibachima ai ngasi ma thamjarga in tang thaida item Maitai aikoi ki hainabi amagum loina duna leiriba mi thagatpagi mahuta singthana bokhonabagi sanabi asi thadokpa matam yaure haina IFA ki president Sapamza Jadumanina phongdokre Young Social Service Union Sagolban Moirang lerakna cardiologist Dr. Rajendra Thangjam khusam duna heart ki matangda Dr. Asigi mayumda pangthokpa medical camp ki thoramda wafamasi phongdokhibani thoramadu Young Social Service Union ke president N Iboyaima Manipur Working Journalist Union ke president Wangkhemsa Samjai amati maira Miyoy kya sarup yakhi IPA ke president Sapamza Jadumani namakata na haikibada leiba ke thabak toriba miyoy singbo miyoy kharana mathau leitabaduna lan ubiba kaya su yauri masi thadoktuna aikoi punna sakonna bohona minasi haiba wafam thamki aikoi sidana ba singana ba na jeda haiba thomne samya amina kaya kunye khulu to mana kale bulala mo pi Chief Minister Mawalongdi, Indian Mawalongdi, Dr. Mawalongdi, Manapay, Kedong Jesuino, Haidana, Laiva. Kaya Laiva kita ketemu siri di dunia Mawalongdi, Matuli Jesuino di Mahai. Mawalongdi dalam society, masih haro kan? Kaya umpama Laiva kita mungkin kaya umpama ni anu dah, kaya tadi tahu apa dah, ekor macam harat nama, malu maman kena apa. Majuki Raja Muslim lagi ada lawi lepas yang luar pantu mamada nipung kumati kakuk pergi nipung kumati wakarun siapa wudi lepas kumati kumar naik kuda lagi Raja tu yawe ngasi ke thoram aduga mari leinana union ke president Iboyaimana Dr. Rajendra na paikaliba thabak po thagat pa phongdoki amju ke president Samjaina ai haiba wakal thadokduna miyam ge khanna thabak tawrasi haiba wafam phongdoki ngasi ke kem aduda tongan da miyoi kayana heart kamari leina ba ana basing yengke Kairao Primary Health Center asi chatkiba tang taretagi 24/7 onduna thabak toba haukre haidabasu housing center asida mai phangdaba amadi atai khudongsa daba kaya mayoknari haide khudongsa daba kaya asigi marakta ngarang center asigi staff amadi asa singa loinana kan honabadigi nupi ama asoi angam yaudana angang unakre haina center asigi numidangi duty pukeba Dr. Poyotona Pongdorakte Center Asigi Development Committee ke Chairman Oriba MI Khana Center Asibo 24/7 da mathok tahun bagi tamak Health Services ke Director bu thagat pa Pongdorakle awat pa kaya lairiba asisu atuba matamda mention biyo haide Dr. Poyotona Mailena Singna Center Asigi awat pa sing yang sin biduna thabak ningthina tawba ngamna bohona biyo haina Pongdorakte Karadil kiski oy kara atuna akoi by chance episiotomy gumba tawba changa di foot pa haiba degi hitak takan thaki yam crisis le aduna ai akoi mathak thangba higher
authority the light ki problem se ga dhil to thuna dhil to na ba haijaningi atai non medicinal and surgical gi photchai khara thada na ba su Village Water and Sanitation Committee Wangoi ni Sinduna Wangoi Water Supply Scheme na Koliba NGO Sing Mera Paivi Loop Sing Councillor amadi member single win na committee ge mius na pun na mipam pangtok tuna committee asi operation and maintenance Wangoi haina maming on kre haidi Longzam Babita oinam jiten amadi Longzam sana hanbibu matang sina president secretary amadi treasurer oina khan kre Loshilakpada maru eba paw amuk hana Miyam gi lamjing mera oikraba sapam Robin Hood ki lana thoram ngasi tongan ba jati kanglup kaya ke miyoi singyaw na ima konthongan bi sangnenda pangthokle miyeng tabiri ba punamakta amuk hana khurum jari